ꯑꯍꯥꯟꯕꯗ ꯃꯌꯥꯝꯁꯤꯗ ꯌꯦꯡꯉꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤꯅ ꯒꯣꯜꯗꯟ ꯁꯤꯀ꯭ꯋꯦꯟꯁ ꯔꯨꯜ ꯀꯣ ꯒꯣꯜꯗꯟ ꯁꯤꯀ꯭ꯋꯦꯟꯁ ꯔꯨꯜ ꯍꯥꯏꯕꯗꯤ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯦꯜꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯁꯤꯖꯤꯟꯅꯔꯒ ꯇꯧꯔꯛꯀꯗꯕ ꯀꯣ ꯁꯤ ꯄꯥꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯔꯣꯏ ꯑꯗꯣ ꯅꯤꯌꯣꯝ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯤ ꯅꯝꯕꯔ 4ꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯀꯣ ꯐ꯭ꯔꯦꯝꯋꯔꯛꯁꯤꯃ ꯈꯪꯕꯤꯔꯣ ꯁꯨꯃꯥꯏꯅ ꯐꯥꯔꯁꯇ intro ꯀꯣ introꯗ ꯀꯩꯗꯧꯔꯛꯀꯅꯤ first it's you ꯑꯗꯨꯒ secondꯗ them secondꯗ problem / challenges number 3ꯗ goal ꯃꯣꯏꯅ ꯄꯥꯝꯖꯔꯤꯕ goal 4th relationship and 5th they need to take an action with our product ꯃꯌꯥꯝꯁꯤꯗꯤ ꯌꯦꯡꯉꯨꯀꯣ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯦꯜꯁ ꯇꯧꯔꯛꯀꯦꯅ ꯍꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯃꯤꯀꯨꯞꯇꯨꯗ ꯁꯤꯒꯤ ꯒꯣꯜꯗꯟ ꯁꯤꯀ꯭ꯋꯦꯟꯁ ꯔꯨꯜ ꯁꯤ ꯅꯤꯡꯁꯤꯡꯉꯛꯀꯗꯕ ꯀꯅꯥꯒꯨꯝꯕ ꯑꯦꯅꯤ XYZ ꯑꯃ ꯅꯪꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯑꯣꯏꯁꯅꯨ ꯐꯣꯟ ꯇꯧꯔꯛꯄ ꯑꯣꯏꯁꯅꯨ ꯑꯗꯩ ꯅꯪꯅ ꯃꯤꯉꯣꯟꯗ ꯐꯣꯟ ꯇꯧꯕ ꯑꯣꯏꯁꯅꯨ ꯅꯪ ꯄꯣꯠ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯌꯣꯟꯅꯤꯡꯉꯛꯀꯅꯤꯕ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯐꯥꯔꯁꯇ ꯏꯟꯇ꯭ꯔꯗꯛꯁꯟ ꯇꯧꯒꯗꯕ intro ꯀꯣ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯍꯥꯏ ꯑꯩꯒꯤ ꯃꯤꯡ ꯗꯥꯏꯃꯟ ꯑꯩꯒꯤ ꯃꯤꯡ ꯖꯣꯔꯖ intro ꯇꯧꯔꯅꯤ ꯑꯗꯒꯤ ꯄ꯭ꯂꯁ intro ꯇꯧꯕ ꯈꯛꯇꯅ ꯅꯠꯇꯕꯤꯗ ꯅꯪꯒꯤ ꯗꯦꯖꯤꯛꯅꯦꯁꯟ ꯑꯃꯁꯨ ꯄꯜꯂꯝꯃꯣꯕ ꯅꯪ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯃꯤꯅ ꯈꯪꯅ ꯍꯥꯏ my name is Sur I'm the founder of Sur Academy I teach modern education so that they can develop skills in order to earn some capital or some money in the near future by using their skill set ꯑꯗꯩ ꯃꯣꯏꯗ ꯑꯃꯨꯛ ꯍꯪꯉꯣ ꯀꯣ ꯑꯩꯅ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯅꯪꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯏ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯈꯣꯠꯂꯤ ꯑꯁꯤꯅꯆꯤꯡꯕ ꯁꯤ ꯍꯥꯟꯅ intro ꯐꯥꯔꯁꯇ ꯇꯧꯒꯗꯕ without this ꯃꯈꯥ ꯇꯥꯕ ꯌꯥꯔꯣꯏ ꯀꯣ ꯄꯨꯟꯁꯤꯗ ꯀꯥꯎꯒꯅꯨ ꯑꯦꯅꯤ XYZ ꯄꯔꯁꯟ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ introduction this is a must ꯀꯩꯒꯨꯝꯕ ꯅꯪꯅ ꯀꯅꯥꯒꯨꯝꯕ XYZ ꯑꯃ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯇꯣꯃꯆꯧꯕ ꯑꯩ ꯄ꯭ꯔꯗꯛꯁꯦ ꯑꯝꯇ ꯂꯩꯍꯧꯅꯦ ꯁꯤ ꯊꯕꯛꯁꯦ ꯇꯧꯒꯅꯨꯀꯣ this is so unprofessional ꯁꯤ ꯌꯥꯝ ꯊꯦꯡꯅꯔꯝꯒꯅꯤ ꯕꯖꯥꯔ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯈꯔ ꯆꯪꯁꯤꯜꯂꯛꯇ ꯁꯤꯝꯇ ꯂꯩꯍꯧꯒꯗꯧꯒꯦ ꯁꯤꯝꯇ ꯂꯩꯍꯧꯒꯗꯧꯒꯦ ꯁꯦ ꯀꯣ ꯑꯩ ꯀꯩꯅꯣꯗ ꯗꯨꯀꯥꯟꯗꯩ ꯁꯠꯇꯣꯔꯛꯄꯅꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜ ꯑꯩ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯊꯦꯡꯅꯩ ꯌꯥꯔꯒꯗꯤ ꯑꯗꯨꯝꯇꯪ ꯇꯧꯕꯤꯒꯅꯣ ꯅꯪꯗꯤꯅꯦ ꯅꯤꯌꯣꯝ ꯑꯃꯗ ꯌꯣꯜꯂꯣ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯊꯦꯡꯅꯕ ꯌꯥꯎꯔꯝꯒꯅꯤꯗ ꯌꯥꯎꯗ꯭ꯔꯥꯅꯦ ꯑꯁ 10ꯒꯤ 3 ꯃꯉꯥꯒꯤ ꯍꯦꯟꯅꯀꯣ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯒꯅꯣ ꯑꯗꯨ ꯌꯥꯝ ꯆꯤꯞ ꯑꯣꯏ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯃꯤꯡ ꯁꯨꯔ ꯀꯣ ꯑꯩ ꯁꯨꯔꯒꯤ ꯐꯥꯎꯟꯗꯔ ꯑꯃꯅꯤ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩꯗꯅꯣ ꯍꯦꯟꯁꯦꯛꯀ ꯇꯧꯈꯥꯏꯗꯅꯀꯣ ꯐꯦꯁ ꯇꯨ ꯐꯦꯁꯇ ꯑꯣꯏꯒꯦꯔꯥ ꯍꯦꯜꯂꯣ ꯗꯤꯁ ꯏꯁ ꯁꯨꯔ ꯐ꯭ꯔꯣꯝ Sur Academy how are you ꯀꯥꯏꯅꯀꯣ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯪꯒꯤ ꯃꯤꯡꯗꯤ ꯅꯪꯅ ꯍꯥꯏꯗ꯭ꯔꯃꯛꯁꯨ ꯃꯥꯅ ꯑꯗꯨꯝ intro ꯇꯧꯖꯔꯛꯑꯗꯧꯅꯦꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯅ ꯏꯃꯦꯜ ꯊꯥꯒꯦꯔꯥ ꯋꯥꯆꯦꯞ ꯊꯥꯒꯦꯔꯥ ꯂꯤꯡꯛꯗꯤꯟꯗ ꯃꯦꯁꯦꯖ ꯊꯥꯒꯦꯔꯥ ꯑꯗꯒꯤ ꯑꯦꯅꯤ XYZ ꯑꯃꯗ ꯐꯣꯟ ꯇꯧꯒꯦꯔꯥ ꯐꯥꯔꯁꯇ introduction ꯇꯧꯒꯗꯕ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯕꯣ without introduction ꯀꯣ introductionꯗ ꯅꯪꯒꯤ ꯈꯛꯇꯪ ꯌꯥꯔꯣꯏ ꯃꯥꯁꯨ ꯑꯃꯨꯛ ꯀꯅꯥꯅꯣ ꯈꯪꯉꯣꯕ them ꯍꯥꯏꯁꯦ ꯀꯣ ꯃꯥꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯃꯥꯁꯦ ꯀꯅꯥꯅꯣ ꯁꯤ ꯈꯪꯗꯅ ꯀꯃꯥꯏꯅꯅꯣ ꯃꯉꯣꯟꯗ ꯄꯣꯠ ꯌꯣꯟꯗꯣꯏꯁꯤꯕꯣ ꯌꯥꯒꯗ꯭ꯔꯣ ꯍꯧꯖꯤꯛ ꯑꯩꯒ ꯅꯪꯒ ꯐꯥꯔꯁ ꯇꯥꯏꯝ ꯊꯦꯡꯅꯔꯦꯕ ꯑꯩꯒꯤ ꯃꯤꯡ ꯅꯪꯅ ꯈꯪꯉꯝꯃꯅꯤ ꯑꯩꯅ ꯅꯪ ꯈꯪꯗꯅ ꯀꯃꯥꯏꯅ ꯅꯪꯒ ꯑꯩꯒ ꯇꯤꯟꯅꯗꯣꯏꯅꯣ ꯌꯥꯔꯣꯏꯌꯦ ꯕꯤꯖꯤꯅꯦꯁꯇ ꯑꯩꯈꯣꯏꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯃꯤꯕꯨ ꯊꯥꯖꯍꯟꯕ ꯍꯥꯟꯅ ꯃꯤꯕꯨ ꯈꯖꯤꯛꯇꯪ ꯑꯣꯏꯇꯥꯔꯁꯨ ꯔꯤꯂꯦꯁꯟꯁꯤꯞ ꯁꯦꯝꯃꯛꯄ ꯁꯤ ꯃꯍꯧꯁꯥꯅꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯀꯥꯎꯕꯤꯗꯕ ꯀꯣ ꯃꯤꯒꯤꯁꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯗꯥꯏꯗꯩꯅꯣ ꯃꯥ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯁꯤꯃ ꯐꯖꯅ ꯈꯪꯕꯤꯔꯣ intro ꯍꯥꯏꯔꯒ ꯃꯤꯡ ꯈꯛꯇꯪ ꯌꯥꯔꯣꯏꯀꯣ ꯁꯤꯗ in details ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ them ꯍꯥꯏꯁꯦ ꯅꯪꯒꯤ ꯀꯁꯇꯃꯔꯗꯨꯅꯤꯀꯣ
ꯅꯪꯒꯤ ꯀꯁꯇꯃꯔꯗꯨꯗꯒꯤ ꯑꯍꯥꯟꯕꯒꯤ ꯏꯟꯇ꯭ꯔꯣꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟ ꯊꯤꯡ ꯀꯩ ꯈꯪꯒꯗꯕ ꯃꯥꯒꯤ ꯃꯃꯤꯡ ꯑꯃ ꯈꯪꯒꯗꯕ ꯅꯝꯕꯔ ꯋꯥꯟ ꯃꯤꯒꯤ ꯃꯃꯤꯡ ꯈꯪꯗꯅ ꯀꯩꯗꯧꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯨꯅꯨ ꯀꯣ ꯍꯌꯦꯡꯋꯥꯏ ꯄꯣꯠ ꯌꯣꯜꯂꯝꯗꯥꯏꯗ ꯅꯪ ꯃꯤꯡꯗꯣ ꯀꯩ ꯀꯧꯒꯦꯗꯣ ꯍꯪꯉꯨꯅꯤꯀꯣ ꯁꯣꯏꯗꯅ ꯄꯣꯠ ꯀꯩ ꯌꯣꯜꯂꯝꯗꯥꯏꯗ ꯅꯪ ꯃꯤꯡꯗꯣ ꯑꯩ ꯀꯩ ꯀꯧꯒꯦꯅꯣ ꯈꯪꯗ꯭ꯔꯦꯗꯣ ꯑꯗꯨꯝꯇꯪꯗꯤ ꯇꯧꯕꯤꯔꯨꯅꯨ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯡ ꯁꯨꯔ ꯀꯣ ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ ꯍꯥꯏꯒꯦꯔꯥ ꯑꯩ ꯃꯤꯡ ꯁꯨꯔ ꯀꯣ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯣ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯔꯦ ꯃꯥꯅꯁꯨ ꯏꯟꯇ꯭ꯔꯣ ꯇꯧꯔꯛꯇꯦ ꯁꯣꯝꯒꯤ ꯃꯤꯡꯗꯣ ꯑꯩ ꯀꯩ ꯀꯧꯗꯣꯏꯅꯣ ꯑꯗꯨꯝ ꯍꯪꯉꯨ ꯗꯥꯏꯔꯦꯛ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯃ ꯂꯧꯔꯅꯤ ꯑꯅꯤꯁꯨꯕꯗ ꯃꯃꯤꯡ ꯈꯛꯇ ꯅꯠꯇꯕꯤꯗꯅꯦ ꯃꯥ ꯍꯧꯖꯤꯛ ꯁꯣꯝ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯣ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯂꯩꯗꯅ ꯃꯤꯑꯣꯏꯕꯒꯤ ꯑꯗꯒꯤ ꯑꯗꯨꯃ ꯍꯥꯏꯅꯤꯡꯗ꯭ꯔꯒꯁꯨ ꯁꯣꯝꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯂꯩꯗꯅ ꯃꯥꯏ ꯑꯦꯗ꯭ꯔꯦꯁ ꯀꯣ ꯁꯤꯝꯇꯪꯒ ꯂꯧꯍꯧꯔꯣ ꯌꯥꯔꯕ ꯁꯤ ꯂꯧꯕꯤꯔꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥ ꯀꯩꯗꯧꯔꯤꯒꯦꯁꯦ ꯈꯪꯒꯗꯕ what exactly he or she is doing ꯀꯩꯒꯤꯗꯃꯛꯇꯅꯣ ꯑꯩꯅ ꯁꯤ ꯍꯪꯉꯤꯁꯦ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯅꯪꯒꯤ ꯄ꯭ꯔꯗꯛꯇꯨꯒꯤ ꯅꯪꯒꯤ ꯁꯔꯚꯤꯁꯦꯁꯇꯨꯒꯤ ꯃꯥꯁꯦ ꯃꯇꯤꯛ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯑꯩꯅ ꯄꯣꯠ ꯌꯣꯟꯕꯗ ꯁꯤ ꯐꯥꯔꯁ ꯏꯟꯇ꯭ꯔꯣꯗꯩ ꯈꯪꯒꯗꯕ ꯀꯩꯒꯨꯝꯕ ꯁꯤꯗ ꯑꯩꯅ ꯈꯪꯍꯧꯗ꯭ꯔꯕ ꯅꯪ ꯑꯗꯨꯝ ꯃꯇꯝ ꯃꯥꯡꯉ ꯇꯣꯛꯑꯗꯧꯅꯦ ꯀꯣ ꯁꯤ ꯕꯤꯒꯤꯅꯔꯁꯅ ꯂꯥꯝꯕ ꯁꯨꯡꯐꯪ ꯐꯪꯉꯔꯣꯏꯗꯧꯅꯦ ꯀꯣꯏꯁꯟꯁꯨ ꯁꯨꯃꯥꯏꯅ ꯍꯪꯉꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯅꯔꯤꯕ ꯃꯌꯥꯡ ꯃꯆꯥ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯑꯣꯐꯔ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩ ꯄ꯭ꯔꯗꯛ ꯐꯖꯕ ꯑꯃ ꯂꯩ ꯂꯩꯔꯣ ꯗꯤꯁꯀꯥꯎꯟꯗ ꯑꯁꯦꯡꯕ ꯃꯤ ꯑꯃꯇꯅ ꯂꯩꯔꯣꯏ ꯄꯪꯗꯛ ꯁꯨꯗꯛ ꯇꯧꯕꯅꯅꯤ ꯂꯩꯗꯣꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯁꯨꯔ ꯂꯥꯛꯑꯦꯗꯅ I think you'll be very very smart after 5 days or couple of days ꯑꯗꯣ ꯁꯤꯗꯤ ꯌꯦꯡꯉꯣ ꯃꯤꯑꯣꯏꯕ ꯑꯃꯒ ꯍꯦꯛ ꯎꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯤꯡ ꯈꯪꯉꯣ ꯃꯥ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯉꯣ ꯃꯥ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦ ꯁꯤ ꯀꯩꯒꯤꯗꯃꯛꯇ ꯍꯪꯉꯤꯅꯣ ꯃꯥꯁꯦ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥꯁꯦ ꯈꯪꯒꯗꯕ ꯅꯝꯕꯔ ꯋꯥꯟ ꯁꯤ ꯈꯛꯇꯪꯗꯅꯤꯀꯣ ꯅꯪ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯗꯛ ꯌꯣꯟꯒꯦꯔꯥ ꯁꯔꯚꯤꯁ ꯌꯣꯟꯒꯦꯔꯥ ꯅꯪ ꯌꯣꯟꯅꯤꯡꯕ ꯑꯃ ꯌꯣꯜꯂꯣ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯍꯪꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗꯣ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯗꯦꯁꯦ ꯅꯁꯥꯅ ꯇꯛ ꯂꯥꯎꯅ ꯗꯤꯁꯥꯏꯠ ꯇꯧꯒꯗꯕ ꯀꯩꯒꯨꯝꯕ ꯁꯤꯗ ꯃꯥꯁꯦ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯗ꯭ꯔꯕ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯅꯨ ꯅꯪ ꯃꯇꯝ ꯑꯗꯨꯝ ꯇꯣꯛꯑꯗꯧꯅꯦ ꯃꯌꯥꯝ ꯕꯜꯕ ꯈꯤꯇꯪ ꯉꯥꯜꯂꯛꯄ꯭ꯔꯥ ꯀꯣ ꯕ꯭ꯔꯦꯟꯗꯒꯤ ꯕꯜꯕ ꯇꯛ ꯂꯥꯎ ꯉꯥꯟꯗ꯭ꯔꯣ ꯁꯤ ꯁꯦꯜꯁꯀꯤ ꯀ꯭ꯋꯥꯂꯤꯐꯥꯏꯌꯤꯡ ꯀꯣꯏꯁꯟꯅꯤ ꯍꯌꯦꯡꯋꯥꯏ ꯅꯣꯏꯗ ꯍꯌꯦꯡꯋꯥꯏ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯃꯅꯅꯦ ꯏꯟꯚꯦꯁꯇꯔꯒꯨꯝꯕ ꯑꯃꯅ ꯍꯪꯉꯛꯄ ꯃꯇꯝꯗ what exactly are you guys doing right now ꯀꯥꯏ ꯍꯥꯏꯔꯛꯄ ꯃꯇꯝꯗ I'm running a business I'm helping more people so that I can sell my product as soon as possible that's why I need more money for marketing simple questionꯅꯤꯀꯣ ꯁꯤꯅ ꯁꯤꯅ ꯍꯌꯦꯡꯋꯥꯏ ꯏꯟꯚꯦꯁꯇꯔꯒꯩꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕ ꯑꯟꯁꯔꯗꯨ ꯈꯨꯝꯒꯗꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯍꯌꯦꯡꯋꯥꯏ ꯅꯣꯏꯅ ꯕꯦꯡꯛꯇꯩ ꯂꯣꯟ ꯂꯧꯊꯒꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯒꯤ ꯚꯦꯟꯆꯔꯁ ꯀꯦꯄꯤꯇꯦꯜ ꯃꯌꯥꯝꯗꯒꯤ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ 40 lakhs ꯑꯣꯏꯔꯣ 50 lakhs ꯑꯣꯏꯔꯣ 1 crore ꯑꯣꯏꯔꯣ ꯍꯌꯦꯡꯋꯥꯏ ꯅꯣꯏꯅ ꯄꯤꯠꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤꯅ ꯍꯪꯉꯛꯀꯅꯤ ꯅꯪ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦꯅ ꯑꯗꯨ ꯅꯪꯅ ꯏꯆꯝ ꯆꯝꯒꯦ ꯑꯩꯗꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯤ ꯇꯣꯛꯑꯕꯅꯦ ꯑꯗꯨꯝ ꯂꯥꯏꯕꯛꯇ ꯑꯗꯨꯝ ꯐꯦꯜ ꯑꯅ ꯊꯥꯔꯗꯧꯅ ꯁꯨꯃꯥꯏꯅ ꯀꯗ꯭ꯔꯛ ꯂꯥꯎꯅ ꯑꯗꯩ ꯑꯩꯗꯤ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯑꯃ ꯇꯧꯔꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯔꯤꯖꯦꯛꯁꯟ ꯁꯤ ꯏꯟꯚꯦꯁꯇꯔꯒꯤ ꯀꯣꯏꯁꯟꯅꯤ ꯕꯦꯡꯀꯔ ꯃꯌꯥꯝꯒꯤ ꯀꯣꯏꯁꯟ ꯕꯦꯡ ꯃꯦꯅꯦꯖꯔꯒꯤ ꯑꯣꯏꯒꯦꯔꯥ ꯅꯪꯁꯦ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥꯁꯦ ꯐꯥꯔꯁ ꯔꯥꯎꯟꯗ ꯑꯗꯨꯝ ꯈꯪꯒꯗꯧꯅꯤ ꯑꯗꯣ ꯃꯤꯅ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯁꯤ ꯀꯣꯏꯁꯟꯁꯦ ꯍꯪꯕ ꯌꯥꯗ꯭ꯔꯣ ꯌꯥꯏ ꯑꯣꯔ ꯌꯥꯗꯦ ꯑꯦꯅꯤ ꯀ꯭ꯂꯥꯏꯟ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯁꯅꯨ ꯑꯦꯅꯤ ꯄꯔꯁꯟ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯁꯅꯨ ꯃꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦꯁꯦ ꯁꯤ ꯍꯥꯟꯅ ꯈꯪꯗꯅ ꯃꯈꯥ ꯆꯠꯊꯔꯛꯀꯅꯨ ꯁꯨꯃꯥꯏꯅ ꯍꯌꯦꯡꯋꯥꯏ ꯃꯤꯉꯣꯟꯗ ꯊꯥꯎ ꯁꯤꯗ ꯄ꯭ꯔꯗꯛ ꯁꯥꯔꯚꯤꯁꯦꯁ ꯑꯗꯨ ꯑꯗꯥ ꯅꯣ ꯑꯍꯥꯟꯕꯗ ꯅꯪ ꯍꯥꯟꯅ ꯁꯦꯜꯐ ꯏꯟꯇ꯭ꯔꯣ ꯇꯧꯔꯣ Hi, my name is Justice. I'm a business owner. I specialize in lead generation. Lead generation ꯗꯣ ꯀꯔꯝꯕꯒꯤꯅꯣ ꯃꯥꯅ ꯌꯥꯝ ꯇꯧꯖꯔꯤꯕ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯖꯔꯤꯕ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜ ꯔꯤꯌꯦꯜ ꯏꯁꯇꯦꯠꯀꯤ ꯃꯇꯥꯡꯗ ꯁ꯭ꯄꯦꯁꯦꯜꯂꯤ ꯏꯟ ꯗꯨꯕꯥꯏꯒ ꯍꯥꯞꯆꯤꯟꯕ ꯌꯥꯏꯑꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯦꯟꯅ ꯃꯉꯣꯟꯗ ꯑꯦꯇ꯭ꯔꯦꯛꯁꯟ ꯑꯃ ꯄꯤꯅꯕ ꯑꯗꯒꯤ ꯑꯃꯨꯛ ꯍꯥꯏꯔꯅꯤ I went through your company website ꯍꯥꯏꯒꯦꯔꯥ ꯀꯝꯄꯅꯤꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯍꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯐꯥꯏꯜ ꯍꯥꯏꯒꯦꯔꯥ ꯑꯩꯅ ꯌꯦꯡꯉꯨ ꯃꯇꯝꯗ ꯅꯣꯏꯗꯤ ꯌꯥꯝ ꯐꯖꯅ ꯆꯠꯊꯔꯤ ꯃꯥꯜꯂꯦ ꯅꯣꯏ ꯀꯝꯄꯅꯤꯗꯨꯗ ꯆꯤꯌꯔꯁ ꯍꯥꯏꯗꯨꯅꯦꯕ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯃꯤꯑꯣꯏꯕ ꯑꯃꯗ
ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯣ ꯑꯗꯨ ꯅꯠꯇꯕꯤꯗꯅꯦ ꯃꯅꯤꯄꯨꯔꯗ ꯇꯧꯅꯩ ꯑꯣ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯥꯎꯟ ꯑꯃ ꯂꯩꯔꯦ ꯑꯣꯐꯔ ꯑꯃ ꯂꯩꯔꯦ 10% 20% ꯗꯤꯁꯀꯥꯎꯟ ꯑꯁ ꯑꯗꯨ ꯂꯥꯛꯑꯦ ꯑꯗꯥ ꯂꯥꯛꯑꯦꯅ ꯗꯦꯠꯁ ꯚꯦꯔꯤ ꯚꯦꯔꯤ ꯆꯤꯞ ꯇꯧꯒꯅꯨꯀꯣ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯔꯛꯀꯅꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯈꯤꯇꯪ ꯃꯁꯥ ꯅꯥꯟꯅ ꯌꯣꯟꯕ ꯄꯥꯝꯃꯦ ꯐꯖꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤꯗ ꯌꯦꯡꯉꯣ ꯐꯥꯔꯁꯇ ꯁꯤꯒꯤ ꯏꯃꯦꯜꯁꯦ ꯍꯥꯟꯅ ꯀꯣꯄꯤ ꯇꯧꯔꯣ ꯏꯃꯦꯜꯗ ꯑꯩꯈꯣꯏꯅ ꯆꯪꯉꯤꯁꯦ ꯀꯩꯅꯣ ꯁꯕꯖꯦꯛ ꯂꯥꯏꯟ ꯑꯃ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯀꯣ ꯁꯕꯖꯦꯛ ꯂꯥꯏꯟꯁꯦ ꯃꯣꯔ ꯄꯋꯥꯔ ꯀꯣ ꯁꯤ ꯏꯗꯕ ꯌꯥꯔꯣꯏ ꯁꯕꯖꯦꯛ ꯂꯥꯏꯟꯗ ꯌꯥꯝ ꯁꯥꯡꯕ ꯌꯥꯔꯣꯏ ꯋꯥꯔꯗ 5ꯗ ꯍꯦꯟꯒꯅꯨ ꯃꯦꯛꯁꯤꯃꯝ ꯅꯠꯇ꯭ꯔꯒ ꯋꯥꯔꯗ 3 ꯌꯥꯝ ꯁꯣꯔꯠꯁꯨ ꯑꯣꯏꯕ ꯌꯥꯝ ꯄꯋꯥꯔꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏ ꯊꯥꯡ ꯊꯧꯕꯒꯤ ꯇꯥꯏꯞꯇꯅꯦ ꯖꯞ ꯖꯞ ꯂꯥꯎꯅ ꯌꯥꯟꯅꯕ ꯈꯤꯇꯪꯈꯛ ꯏꯕꯗꯁꯨ ꯌꯥꯝ ꯊꯤꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯗ 5 ꯃꯦꯛꯁꯤꯃꯝꯗ ꯃꯉꯣꯟꯗ ꯍꯥꯏꯗ꯭ꯔꯁꯦ ꯌꯣ ꯀꯥꯏꯅꯀꯣ ꯈꯪꯗꯦ ꯃꯌꯥꯝ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯃꯥꯜꯂꯝꯒꯅꯤꯀꯣ ꯑꯩꯅꯁꯨ ꯌꯣ ꯍꯥꯏꯖꯜꯂꯤꯁꯦ ꯌꯨ ꯑꯦꯁꯇ ꯑꯩꯈꯣꯏ ꯀ꯭ꯂꯥꯏꯟꯁꯦ ꯃꯤꯡ ꯀꯧꯅꯗꯦ ꯌꯣ ꯉꯥꯛꯇꯅꯦ ꯑꯗꯒꯤ ꯑꯃꯨꯛ ꯁꯦꯀꯦꯟꯗ ꯋꯥꯠ ꯑꯦꯛꯖꯦꯛꯠꯂꯤ ꯍꯤ ꯑꯣꯔ ꯁꯤ ꯏꯁ ꯗꯨꯋꯤꯡ ꯁꯤꯁꯤꯅ ꯍꯌꯦꯡꯋꯥꯏ ꯐꯣꯟꯒꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯁꯤ ꯍꯥꯏꯒꯗꯕ ꯑꯍꯥꯟꯕ ꯏꯃꯦꯜꯗꯗꯤ ꯅꯪ ꯏꯟꯇ꯭ꯔꯣ ꯇꯧꯔꯣ ꯁꯤ ꯌꯨꯅꯦꯕ ꯑꯗꯣ ꯅꯪꯅ ꯁꯤ ꯏꯟꯇ꯭ꯔꯣ ꯇꯧꯔ ꯃꯇꯨꯡꯗ ꯃꯥꯁꯦ ꯍꯥꯏꯁꯦ ꯅꯪꯒꯤ ꯀꯁꯇꯃꯔꯁꯦ ꯁꯤ ꯈꯪꯗꯕ ꯌꯥꯔꯣꯏꯀꯣ ꯅꯦꯝ ꯑꯦꯗ꯭ꯔꯦꯁ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯁꯤ ꯍꯦꯛ ꯈꯪꯉꯛꯑꯕ ꯅꯪ ꯏꯃꯦꯜꯗ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯑꯕ ꯋꯥꯆꯦꯞꯇ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯑꯕ ꯐꯣꯟꯗ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯑꯕ ꯅꯪ ꯍꯧꯖꯤꯛ ꯀꯩ ꯍꯪꯅꯤ ꯁꯤ ꯍꯪꯒꯗꯕ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯗ꯭ꯔꯥ ꯑꯦꯅꯤ ꯀꯣꯏꯁꯟ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀ꯭ꯂꯥꯏꯟꯒꯩꯁꯤ ꯅꯣꯏ ꯃꯤꯠ ꯅꯥ ꯃꯨꯁꯜꯂꯒ ꯀ꯭ꯂꯣꯖ ꯇꯧ ꯉꯝꯅꯤ ꯌꯥꯝ ꯂꯥꯏ ꯑꯦꯅꯤ ꯀꯣꯏꯁꯟ ꯁꯤꯗ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛ ꯌꯦꯡꯉꯨꯀꯣ ꯑꯩ ꯁꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯈꯨꯝꯖꯤꯟꯈ꯭ꯔꯒꯦ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯀꯩ ꯂꯩꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯔ ꯆꯦꯂꯦꯟꯖꯦꯁ ꯁꯤ ꯀꯩꯅꯣ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯦ ꯑꯗꯨꯝ ꯂꯩꯗꯧꯔꯕꯅꯤ ꯂꯩꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯕꯤꯖꯤꯅꯦꯁꯁꯤ ꯇꯣꯛꯈ꯭ꯔꯣ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ ꯑꯝꯇ ꯌꯥꯎꯔꯣꯏ ꯑꯩ ꯏꯔ ꯑꯗꯨꯝ ꯍꯥꯏꯒꯦ ꯌꯥꯒꯗ꯭ꯔꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗꯁꯨ ꯅꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯀꯣ ꯄꯩꯁꯥꯒꯤ ꯋꯥꯕ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯅꯔꯛꯇꯕ ꯑꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯅꯨꯡꯉꯥꯏꯅꯔꯛꯇꯕ ꯑꯗꯒꯤ ꯊꯥꯖꯕ ꯋꯥꯅꯔꯛꯄ ꯀꯣ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤꯕ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯃꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯆꯦꯂꯦꯟꯖꯦꯁ ꯂꯩꯔꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤ ꯑꯗꯩ ꯑꯃꯅ ꯁꯇ꯭ꯔꯒꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯁꯇ꯭ꯔꯒꯜ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯅꯪ ꯍꯧꯖꯤꯛ ꯀ꯭ꯂꯥꯏꯟ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ ꯅꯪꯅ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯃꯛꯇ꯭ꯔꯤꯕ ꯑꯗꯒꯤ ꯅꯪꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯂꯥꯏꯟ ꯄꯥꯝꯃꯤꯕ ꯀꯣ ꯅꯪ ꯑꯗꯨ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦꯕ ꯑꯗꯨ ꯅꯪꯒꯤ ꯀ꯭ꯂꯥꯏꯟꯗꯗꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯗꯤ ꯀꯩꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯒꯅꯤ ꯁꯤꯁꯨ ꯂꯩꯒꯗ꯭ꯔꯥ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯃꯣꯏꯗ ꯍꯥꯏꯅꯁꯤꯅꯦ ꯅꯪꯒꯤ ꯀ꯭ꯂꯥꯏꯟꯗꯣ ꯃꯥꯁꯨ ꯁꯇ꯭ꯔꯒꯜ ꯆꯦꯂꯦꯟꯖꯦꯁ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯤ ꯑꯣꯔ ꯂꯩꯔꯣꯏ ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯦ ꯑꯗꯣ ꯕꯤꯖꯤꯅꯦꯁꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯦ ꯑꯗꯨꯝ ꯂꯩꯗꯧꯔꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯅ ꯌꯥꯝ ꯁ꯭ꯃꯥꯔꯠ ꯑꯣꯏꯇꯥꯔꯒꯗꯤ ꯏꯐ ꯌꯨ ꯑꯥꯔ ꯑ ꯚꯦꯔꯤ ꯚꯦꯔꯤ ꯁ꯭ꯃꯥꯔꯠ ꯗꯨꯠ of course you'll be smart man you're learning from Sue man we're gonna have fun together ꯅꯠꯇ꯭ꯔꯣ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯃꯥꯏꯅ ꯐꯤꯒꯔ ꯑꯥꯎꯠ ꯇꯧꯅꯤ ꯀ꯭ꯂꯥꯏꯟꯗꯨꯒꯤ ꯅꯝꯕꯔ 1 you need to check their website ꯋꯦꯕꯁꯥꯏꯠ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯆꯦꯛ ꯇꯧꯕ ꯌꯥꯔꯣꯏ ꯀꯣ ꯃꯤꯒꯤ ꯋꯦꯕꯁꯥꯏꯠꯇ ꯆꯪꯁꯤꯜꯂ ꯅꯪ ꯀꯩꯝ ꯈꯪꯉꯣꯏ ꯁꯨꯈꯪ ꯈꯪꯉꯣꯏ ꯑꯍꯥꯟꯕꯗ ꯃꯤꯒꯤ ꯀꯝꯄꯅꯤ ꯑꯃꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯦ ꯋꯦꯕꯁꯥꯏꯠ ꯌꯦꯡꯉꯣ ꯑꯗꯣ ꯋꯦꯕꯁꯥꯏꯠ ꯌꯦꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯣꯐꯋꯦꯔ ꯑꯃꯈꯛ ꯆꯪꯉꯤ ꯀꯔꯤ ꯁꯣꯐꯋꯦꯔꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ we call as and one guess what Uber suggest ꯀꯣ Uber suggest ꯍꯥꯏꯁꯦ ꯁꯤꯗꯕꯨ ꯊꯥꯗꯈ꯭ꯔꯕ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯗ꯭ꯔ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯄꯤꯔꯛꯑꯅꯤ ꯀꯣ ꯑꯩ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯅꯣꯏꯗ ꯎꯠꯀꯦ ꯌꯦꯡꯉꯣ ꯎꯕꯔ ꯁꯖꯦꯁ ꯑꯅ ꯅꯣꯏꯁꯨ ꯒꯨꯒꯜꯗ ꯅꯝꯁꯤꯜꯂꯣ ꯁꯨꯃꯥꯏꯅ ꯀꯣ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯕ ꯅꯤꯜ ꯄꯇꯦꯜ ꯀꯣ ꯎꯕꯔ ꯁꯖꯦꯁ ꯐ꯭ꯔꯤ ꯀꯤꯋꯔꯗ ꯔꯤꯁꯔꯁ ꯇꯨꯜ ꯍꯥꯏꯗ꯭ꯔꯥ ꯁꯤꯗ ꯇꯛ ꯂꯥꯎ ꯅꯝꯁꯤꯜꯂꯣ
ꯑꯗꯨꯒ ꯁꯥꯏꯟ ꯏꯟ ꯇꯧ ꯑꯗꯣ ꯑꯩꯗꯤ ꯁꯤ ꯐ꯭ꯔꯤ ꯅꯠꯇꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯐ꯭ꯔꯤꯗꯁꯨ ꯑꯗꯨꯝ ꯌꯥꯏ ꯌꯦꯡꯕ ꯑꯗꯣ ꯅꯪꯅ ꯂꯩꯒꯦꯁꯨ ꯑꯗꯨꯝ ꯌꯥꯏ ꯀꯣ ꯁꯤ ꯀꯩꯝ ꯃꯥꯡꯖꯔꯣꯏ ꯁꯤ ꯂꯩꯕꯗ ꯂꯨꯄꯥ 9,000 ꯄꯤ ꯂꯥꯏꯐ ꯇꯥꯏꯝꯅꯤ ꯀꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯂꯥꯏꯟ ꯀ꯭ꯔꯦꯛ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯆꯪꯉꯦꯕ ꯆꯪꯗꯕꯁꯨ ꯌꯥꯔꯣꯏ ꯀꯩꯒꯤꯅꯣ ꯂꯥꯟ ꯆꯠꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯣꯡꯃꯩ ꯄꯥꯏ ꯇꯥꯕꯅꯤ ꯊꯥꯡꯅꯗꯤ ꯌꯥꯔꯣꯏ ꯌꯥꯒꯗ꯭ꯔꯣ ꯍꯧꯖꯤꯛ ꯄꯧꯅꯕꯖꯕ ꯁꯤꯒꯤ ꯃꯇꯝ ꯅꯠꯇꯦ ꯕꯣꯝ ꯃꯔꯤ ꯀꯛꯄ ꯃꯇꯝ ꯅꯠꯇꯦ ꯃꯥꯅꯅꯦ ꯒ꯭ꯔꯦꯅꯦꯠꯇꯣ ꯑꯝꯇ ꯀꯛꯎꯗꯅ ꯉꯝꯕ꯭ꯔꯦꯡꯒꯦ ꯊꯥꯡꯅ ꯃꯌꯥꯝ ꯌꯥꯒꯗ꯭ꯔꯣ ꯀꯗꯥꯏ ꯌꯥꯗꯣꯏꯅꯣ ꯁꯤꯒꯦ ꯇꯅꯤ ꯁꯤ ꯒ꯭ꯔꯦꯅꯦꯠꯇ ꯀꯛꯎꯔꯗꯤ ꯒ꯭ꯔꯦꯅꯦꯠ ꯀꯛꯄꯗ ꯑꯗꯨꯝ ꯈꯨꯗꯛꯇ ꯂꯥꯜꯂꯦ ꯑꯗꯣ ꯊꯥꯏꯅꯩ ꯃꯇꯝ ꯑꯃꯗꯗꯤ ꯊꯥꯏꯅꯒꯤ ꯕꯣꯝꯗꯨꯗꯤ ꯁꯥꯡꯉꯤꯗꯅ ꯊꯧꯔꯤꯗꯣ ꯑꯗꯨꯗ ꯀꯛꯄ ꯋꯥꯅꯦꯕ ꯍꯧꯖꯤꯛ ꯑꯝꯇ ꯀꯗꯥꯏꯗ ꯃꯤ ꯁꯨꯃꯥꯏꯅ ꯄꯤꯟ ꯁꯠꯂ ꯂꯪꯉꯛꯄꯗꯨꯗ ꯈꯥꯏꯅ ꯀꯛꯁꯜꯂꯨꯔꯗꯤ ꯄꯨꯡꯆꯥꯛ ꯆꯥꯛ ꯇꯥꯕ ꯀꯣ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯧꯅꯤꯡꯗ꯭ꯔꯒꯗꯤ ꯃꯄꯥꯟꯗ ꯍꯌꯦꯡꯋꯥꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯊꯣꯛꯂꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯣ ꯑꯩꯈꯣꯏꯁꯨ ꯈꯨꯠꯂꯥꯏ ꯑꯐꯕ ꯄꯥꯏꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯀꯩꯒꯤꯅꯣ ꯍꯌꯦꯡꯋꯥꯏ ꯃꯤꯅ ꯉꯝꯗꯅꯕ ꯑꯗꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯂꯤꯕ ꯎꯕꯔ ꯁꯖꯦꯁ ꯑꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯣ ꯎꯠꯂꯤꯁꯦ ꯁꯤ ꯋꯥꯔꯜꯒꯤ ꯑꯦꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯄꯅꯤꯁ ꯀꯣ ꯍꯌꯦꯡꯋꯥꯏ ꯃꯣꯏꯅ ꯇ꯭ꯔꯥꯐꯤꯛ ꯗ꯭राꯏꯚ ꯇꯧꯔꯛꯄꯗ ꯑꯣꯏꯔꯣ ꯑꯦꯁ ꯌꯣꯒꯤ ꯑꯣꯏꯔꯣ ꯁꯤ ꯈꯤꯇꯪ ꯂꯩꯕꯗ ꯅꯪ ꯑꯦꯁ ꯌꯣ ꯍꯩꯔꯕꯅꯤ ꯚꯦꯔꯤ ꯏꯖꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯕꯤꯒꯤꯅꯔꯁ ꯑꯃ ꯁꯨꯡꯍꯩ ꯍꯩꯇꯕ ꯃꯤ ꯑꯃꯁꯨ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯦꯁ ꯌꯣꯒꯤ ꯏꯟꯇꯔꯃꯦꯗꯤꯌꯦꯠ ꯁ꯭ꯇꯦꯖꯄꯨ ꯑꯗꯨꯝ ꯊꯕꯛ ꯇꯧꯕ ꯌꯥꯗ꯭ꯔꯣꯕꯅꯤ ꯀꯣ ꯁꯤꯒꯤ ꯇꯨꯜꯁꯦ ꯈꯤꯇꯪ ꯂꯩꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯦꯅꯤ ꯀꯝꯄꯅꯤ ꯑꯃꯒꯤ ꯅꯪ ꯑꯦꯁ ꯌꯣ ꯇꯧꯕꯤꯕ ꯌꯥꯅꯤ ꯐ꯭ꯔꯣꯝ ꯍꯤꯌꯔ ꯀꯔꯤꯝꯇ ꯆꯪꯉꯣꯏ ꯃꯥꯒꯤ ꯀꯝꯄꯅꯤꯒꯤ ꯋꯦꯕꯁꯥꯏꯠꯇꯣ ꯇꯛ ꯂꯥꯎ ꯊꯥꯗꯕ ꯃꯇꯝꯗ ꯕꯛ ꯂꯥꯎ ꯂꯥꯛꯀꯅꯤ ꯑꯩ ꯍꯧꯖꯤꯛ ꯁꯥꯏꯟ ꯏꯟ ꯇꯧꯒꯦꯀꯣ ꯌꯦꯡꯉꯣ ꯑꯣꯀꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯥꯏꯟ ꯏꯟ ꯇꯧꯔꯦ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯦꯀꯥꯎꯟꯁꯦ ꯀꯔꯝꯕꯅꯣ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯑꯣꯀꯦ ꯆꯨꯝꯃꯦ ꯑꯗꯣ ꯁꯤꯅꯤ ꯀꯣ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯋꯦꯕꯁꯥꯏꯠꯇ ꯁꯤꯗ ꯁꯥꯏꯠ ꯑꯣꯗꯤꯠ ꯑꯅ ꯑꯃ ꯌꯥꯎꯔꯤꯁꯦ ꯌꯥꯝ ꯎꯏꯀꯣ ꯁꯤꯒꯤ ꯁꯥꯏꯠ ꯑꯣꯗꯤꯠꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯄ꯭ꯂꯝꯕꯤꯡ ꯃꯥꯁꯇꯔ inc.com ꯑꯩꯅ ꯁꯤ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯑꯦꯁ ꯌꯣꯒꯤ ꯁ꯭ꯀꯣꯔꯁꯦ 87 ꯑꯗꯣ ꯃꯣꯏꯗ ꯂꯥꯛꯏꯕ ꯃꯤꯁꯦ ꯃꯤ 304ꯅꯦꯕ ꯀꯣ ꯊꯥ ꯑꯝꯗ ꯍꯌꯦꯡꯋꯥꯏ ꯅꯣꯏꯅ ꯀꯝꯄꯅꯤꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯀꯝꯄꯅꯤꯗꯨꯒꯤ ꯋꯦꯕꯁꯥꯏꯠꯇ ꯃꯤ ꯀꯌꯥ ꯆꯪꯉꯛꯏ ꯊꯥ ꯑꯝꯗ ꯀꯣ ꯁꯤ ꯀꯥꯏꯗ ꯔꯤꯄꯣꯔꯠꯅ ꯂꯧꯗꯣꯏꯅꯣ ꯎꯕꯔ ꯁꯖꯦꯁꯇꯒꯤ ꯌꯥꯔꯦꯀꯣ ꯑꯣꯔꯒꯥꯅꯤꯛ ꯀꯤꯋꯔꯗꯁꯅ ꯍꯥꯏꯁꯤꯅ ꯃꯥꯅ ꯇꯧꯖꯔꯤꯕ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯗ ꯑꯩꯈꯣꯏꯅ ꯀꯤꯋꯔꯗꯁ ꯑꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯍꯧꯖꯤꯛ ꯀꯣꯆꯤꯡꯒꯤ ꯕꯤꯖꯤꯅꯦꯁꯅꯤꯗꯅ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯀꯣꯆꯤꯡ ꯃꯅꯤꯄꯨꯔ ꯑꯥꯁꯨꯔ ꯑꯦꯀꯥꯗꯃꯤ ꯑꯗꯩ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯑꯗꯒꯤ ꯃꯥꯔꯀꯦꯇꯤꯡ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯁ ꯑꯟꯇꯔꯄ꯭ꯔꯤꯅꯔ ꯑꯩꯅ ꯏꯖꯔꯤꯕ ꯀꯤꯋꯔꯗꯇꯨꯗ ꯃꯣꯏꯅ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯒꯤ ꯁꯤ ꯀꯤꯋꯔꯗꯁꯦ ꯌꯥꯝ ꯊꯤꯅ ꯒ꯭ꯔꯦꯠ ꯑꯣꯏꯅꯤ ꯕꯦꯛꯂꯤꯡꯁ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠꯇ ꯂꯤꯡ ꯀꯌꯥꯝ ꯍꯥꯞꯄꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯤꯡ ꯀꯌꯥꯝ ꯍꯥꯞꯄꯤ ꯑꯥꯔꯇꯤꯀꯜ ꯀꯌꯥꯝ ꯍꯥꯞꯄꯤ ꯂꯤꯡꯗꯤꯟꯗ ꯀꯌꯥꯝ ꯏ ꯑꯗꯩ ꯕ꯭ꯂꯣꯛꯁ ꯀꯌꯥꯝ ꯏ ꯗꯤꯁ ꯏꯁ ꯋꯥꯠ ꯌꯨ ꯔꯤꯐꯔꯠ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯦꯁ ꯌꯣꯒꯤ ꯏꯁꯨꯁꯦ 14 ꯂꯩꯌꯦꯕ ꯑꯁꯥꯏꯅ ꯌꯦꯡꯉꯣ ꯁꯤꯗ ꯌꯦꯡꯉꯣ ꯔꯤꯄꯣꯔꯠ ꯍꯥꯏꯗ꯭ꯔꯥ ꯋꯦꯕꯁꯥꯏꯠꯀꯤ ꯁꯣꯐꯋꯦꯔ ꯎꯕꯔ ꯁꯖꯦꯁꯇ ꯃꯥꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯥ ꯁꯤꯗ ꯃꯥꯒꯤ ꯁꯤꯗ ꯏꯕꯤꯔꯣ ꯀꯣ ꯑꯦꯁ ꯌꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯀꯌꯥꯅꯣ ꯂꯩꯔꯤꯁꯦ ꯑꯦꯁ ꯌꯣꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯌꯥꯅꯣ ꯌꯦꯡꯉꯨꯀꯣ ꯀꯌꯥ ꯂꯩ 14 ꯂꯩꯕ꯭ꯔꯥ ꯁꯤ 14ꯁꯤꯃ ꯁꯤꯗ ꯍꯥꯞꯄꯤꯔꯝꯃꯣꯕ ꯁꯨꯃꯥꯏꯅ ꯌꯥꯗ꯭ꯔꯥ ꯑꯩ ꯀꯩ ꯆꯪꯉꯦ ꯑꯩ ꯀꯩꯝ ꯆꯪꯗꯦ ꯗꯤꯁ ꯏꯁ ꯍꯥꯎ ꯁ꯭ꯃꯥꯔꯠ ꯄꯤꯄꯜ ꯑꯥꯔ ꯋꯔking ꯏꯟ ꯇꯨ ꯗꯤꯁ ꯋꯥꯔꯜ ꯏꯠꯁ ꯅꯣꯠ ꯍꯥꯔꯗ ꯋꯔꯛ ꯁꯤ ꯍꯥꯔꯗ ꯋꯔꯛ ꯅꯠꯇꯦ ꯁꯤ ꯁ꯭ꯃꯥꯔꯠ ꯋꯔꯛ ꯀꯧꯏꯀꯣ ꯁꯦꯀꯦꯟꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯗꯩꯗ ꯑꯦꯁ ꯌꯣꯗ 14 ꯏꯁꯨ ꯗꯤꯁꯀꯣꯚꯔ ꯇꯧꯔꯦꯕꯀꯣ ꯃꯤꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯛꯇ ꯍꯥꯏꯕ ꯅꯠꯇꯕ ꯅꯥꯎ I wanted to fix their issue ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯄꯤꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯏꯁꯨꯁꯦ ꯑꯩ ꯀꯃꯥꯏꯅ ꯐꯤꯛꯁ ꯇꯧꯅꯤ ꯀꯩꯝ ꯂꯨꯗꯦ ꯌꯦꯡꯉꯨ ꯁꯤꯗ ꯁꯤꯗꯩꯗ one page have low word count ꯍꯥꯏꯗ꯭ꯔꯥ ꯁꯤꯗ ꯅꯤꯡꯁꯤꯡꯗꯣꯏꯁꯦ ꯅꯪꯅ ꯋꯦꯕꯁꯥꯏꯠ ꯑꯃꯗꯅꯦ ꯄꯦꯖ ꯑꯃꯗ ꯂꯩꯒꯗꯕ ꯃꯥꯒꯤ ꯋꯥꯔꯗꯁꯦ ꯀꯌꯥꯅꯦꯕ 2,200 ꯋꯥꯔꯗꯁ ꯂꯩꯒꯗꯕ
ꯀꯣ ꯁꯤ ꯏꯁꯟꯖꯔꯣ ꯍꯌꯦꯡꯋꯥꯏ ꯐ꯭ꯌꯨꯆꯔꯗ ꯀꯥꯎꯗꯅꯕ ꯑꯩꯅ ꯋꯦꯕꯁꯥꯏꯠ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯋꯦꯕꯁꯥꯏꯠ ꯑꯃꯒꯤ ꯄꯦꯖꯇ ꯃꯥꯒꯤ ꯋꯥꯔꯗꯀꯤ ꯃꯁꯤꯡꯗꯣ ꯀꯌꯥ ꯂꯩꯅꯤꯕ 2200 ꯋꯥꯔꯗꯁ ꯍꯦꯟꯊꯔꯦꯀꯣ ꯍꯌꯦꯡꯋꯥꯏ ꯅꯣꯏꯅ ꯂꯦꯟꯗꯤꯡ ꯄꯦꯖ ꯁꯥꯒꯦꯔꯥ ꯋꯦꯕꯁꯥꯏꯠ ꯁꯥꯒꯦꯔꯥ ꯑꯦꯅꯤ ꯄꯦꯖ ꯑꯃ ꯁꯥꯔꯛꯄ ꯃꯇꯝꯗ 2200 ꯋꯥꯔꯗꯁ ꯂꯩꯒꯗꯕ ꯋꯤꯗꯥꯎꯠ ꯗꯤꯁ ꯅꯪ ꯑꯗꯨꯝ SEOꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯗꯧꯔꯕꯅꯦ ꯁꯤꯃ ꯀꯥꯎꯔꯅꯨ ꯑꯗꯣ ꯁꯤ ꯀꯃꯥꯏꯅ ꯐꯤꯛꯁ ꯇꯧꯗꯣꯏꯅꯣ ꯌꯥꯝ ꯊꯤꯅ ꯂꯥꯏꯅ ꯍꯥꯏꯔꯛꯀꯦꯀꯣ ꯗꯛ ꯂꯥꯎ ꯀꯣꯄꯤ ꯇꯧꯔꯣ ꯍꯥꯎ ꯇꯨ ꯐꯤꯛꯁ ꯁꯤ ꯀꯣꯄꯤ ꯊꯥꯛ ꯂꯥꯎ ꯇꯧꯁꯜꯂꯣ ꯂꯩꯔꯕ ꯁꯤ ꯀꯣꯄꯤ ꯊꯥꯛ ꯂꯥꯎ ꯇꯧꯔꯕ ꯑꯗꯨꯒ ꯅꯪ ꯁꯤꯗꯩꯁꯤꯗ ꯍꯥꯞꯆꯜꯂꯣ ꯕꯨꯝ ꯆꯤꯛꯀꯤ ꯕꯨꯝ ꯂꯣꯏꯔꯦ ꯂꯥꯏꯕ꯭ꯔꯥ ꯂꯥꯏꯗꯕ꯭ꯔꯥ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯣ ꯁꯤꯗ ꯒꯨꯒꯜꯅ ꯀꯩ ꯍꯥꯏ 2200 ꯋꯥꯔꯗꯁ ꯍꯥꯏꯗ꯭ꯔꯥ ꯍꯧꯖꯤꯛ ꯀꯁꯇꯃꯔꯁꯦ ꯍꯦꯟꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯒꯤ ꯚ꯭ꯌू ꯗꯤꯇꯦꯜꯁꯤ ꯆꯪꯉꯣꯕ ꯆꯪꯉꯕ ꯃꯥꯒꯤ ꯁꯤꯗꯩꯁꯤꯗ ꯃꯥꯏ ꯁꯤ ꯋꯦꯕꯁꯥꯏꯠꯁꯦ ꯁꯤ ꯅꯪ ꯁꯤ ꯂꯤꯡꯁꯤꯃ ꯀꯣꯄꯤ ꯇꯧꯔꯣ ꯀꯣ ꯃꯥꯒꯤ ꯁꯤꯒꯤ ꯄꯦꯖꯁꯤꯗ ꯀꯣ 2200 ꯋꯥꯔꯗ ꯁꯨꯡꯌꯧ ꯌꯧꯔꯝꯃꯔꯣꯏꯗꯕ ꯊꯥꯖꯔ ꯍꯧꯖꯤꯛ ꯅꯣꯏꯗ ꯎꯠꯀꯦ ꯌꯦꯡꯉꯨꯀꯣ ꯌꯦꯡꯉꯨ ꯁꯤꯗ ꯉꯁꯤꯗꯪ ꯎꯕ ꯃꯤꯗꯤ ꯉꯥꯎꯔꯅꯤ ꯌꯦꯡꯉꯣ ꯇꯝꯖꯧ ꯁꯤꯗꯒꯤ ꯁꯤ ꯋꯦꯕꯁꯥꯏꯠꯁꯤꯅꯦꯕ ꯀꯣ ꯁꯤ US ꯀꯤ ꯋꯦꯕꯁꯥꯏꯠꯅꯤ ꯁꯤꯗꯩꯁꯤꯗ ꯇꯣ ꯎꯔꯕ ꯂꯣꯏꯔꯝꯃꯦ ꯇꯣ ꯁꯤ 2200 ꯋꯥꯔꯗꯁ ꯁꯨꯗꯕꯩꯅꯤꯀꯣ ꯒꯨꯒꯜꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯛꯏꯁꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯤꯁꯇꯔ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯁ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠꯇ ꯁꯤꯒꯤ ꯄꯦꯖꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ 2200 ꯋꯥꯔꯗꯁ ꯑꯣꯏꯔ ꯁꯤ ꯀꯃꯥꯏꯅ ꯐꯤꯛꯁ ꯇꯧꯗꯣꯏꯅꯣ ꯑꯦꯠ ꯃꯣꯔ ꯀꯣꯟꯇꯦꯟ ꯈꯔ ꯍꯥꯞꯆꯧ ꯁꯤꯅ ꯁꯣꯂꯨꯁꯟꯅꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ SEO ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯐꯤꯛꯁ ꯇꯧꯒꯦꯗꯤ ꯗꯤꯁ ꯏꯁ ꯗ ꯁꯣꯂꯨꯁꯟ ꯅꯪꯅ ꯍꯥꯏꯕꯤ ꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯇꯦꯛꯁꯀꯨꯝꯕ ꯈꯔ ꯍꯥꯞꯆꯜꯂꯣ ꯑꯗꯨꯒ 2200 ꯋꯥꯔꯗꯁ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯤꯒꯤꯁꯦ ꯒꯨꯒꯜꯗ ꯊꯤꯕ ꯐꯪꯉꯔꯣꯏꯕ ꯁꯨꯡꯐꯪ ꯐꯪꯉꯔꯣꯏꯗꯧꯅꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯇ꯭ꯔꯪ ꯆꯠꯂꯝꯃꯅꯤ ꯀꯩꯝ ꯀꯥꯏꯗꯦ ꯆꯠꯂꯣ ꯈꯔ ꯑꯅꯤꯁꯨꯕꯗ give me 1 second 7 page with no meta description ꯑꯅ ꯍꯥꯏꯗ꯭ꯔꯥ ꯀꯣ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗ ꯍꯧꯖꯤꯛ ꯁꯤꯒꯩꯁꯦ ꯂꯣꯏꯅꯃꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯐꯤꯛꯁ ꯇꯧꯗꯣꯏꯅꯣ ꯁꯤ ꯇꯥꯛꯅ ꯅꯝꯁꯜꯂꯣꯕ go through your site content and add relevant and unique meta description to each page to increase your chances of intriguing searches to click through to your content to learn more about da. ꯁꯤ ꯇꯥꯛꯅ ꯀꯣꯄꯤ ꯇꯧꯕꯤꯔꯣ ꯀꯣ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩ ꯉꯁꯥꯏ ꯏꯕꯗꯣ ꯅꯪꯒꯤ 7 ꯄꯦꯖ ꯑꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯀꯣ ꯅꯪꯒꯤ ꯁꯤ ꯄꯦꯖ ꯃꯌꯥꯝ ꯂꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯃꯥꯏ ꯋꯦꯕꯁꯥꯏꯠꯇ ꯑꯁꯤ ꯃꯌꯥꯝꯗ ꯑꯩ ꯂꯣꯏ ꯐ꯭ꯔꯤꯗ ꯐꯤꯛꯁ ꯇꯧꯗꯣꯏꯅꯦ ꯑꯩ ꯀꯩꯝ ꯆꯪꯕ ꯅꯠꯇꯦ ꯀꯃꯥꯏꯅ ꯐꯤꯛꯁ ꯇꯧꯗꯣꯏꯅꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯑꯥꯔꯇꯤꯀꯜ ꯑꯃ ꯄꯥꯕꯤꯈ꯭ꯔꯅꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯀꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯑꯩꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯣ ꯌꯥꯝ ꯋꯥꯁꯨ ꯌꯥꯝ ꯋꯥꯏ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯩ ꯐꯖꯅ ꯁꯦꯝꯃꯛꯑꯦ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯛꯑꯦ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯣ ꯑꯩ ꯃꯇꯝꯗꯨꯗꯗꯤ ꯀ꯭ꯂꯥꯏꯟ ꯑꯝꯇ ꯄꯥꯏꯗ꯭ꯔꯤꯕꯅꯤꯅꯅꯦ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃꯇꯪꯗ ꯑꯩꯗꯤ ꯅꯨꯃꯤꯠ 6-7 ꯐꯖꯅ ꯔꯤꯁꯔꯆ ꯇꯧꯈꯥꯏ ꯑꯗꯨꯒ ꯐꯖꯅ ꯊꯥꯕꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡꯒ ꯇꯧꯈꯥꯏꯔꯒ ꯑꯗꯣ ꯅꯣꯏꯁꯨ ꯌꯥꯝ ꯇꯧꯍꯟꯅꯤꯡꯉꯤ ꯁꯨꯃꯥꯏꯅꯅꯦ ꯀ꯭ꯂꯥꯏꯟ 2-3ꯇꯪ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯥꯏꯟ 10 ꯅꯣꯡꯃꯩ 10 ꯊꯥꯕ ꯃꯇꯝꯗ ꯀ꯭ꯂꯥꯏꯟ 2 ꯅꯠꯇ꯭ꯔꯒ 3 ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯀꯅꯤ ꯃꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯐꯤꯛꯁ ꯇꯧꯕꯤꯕ ꯑꯗꯒꯤ ꯃꯥꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯕ ꯅꯣꯏꯁꯨ ꯑꯗꯨꯝ ꯍꯜꯂꯛꯑꯣꯏꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯄ꯭ꯔꯗꯛ ꯈꯛ ꯌꯣꯟꯕ ꯅꯠꯇꯕ ꯍꯥꯟꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯀꯣ ꯁꯤꯒꯤ ꯊꯕꯛꯁꯦ ꯈꯔ ꯌꯥꯝ ꯅꯧꯔꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯀꯣ ꯍꯌꯦꯡꯋꯥꯏ ꯅꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯊꯣꯛꯂꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯌꯨ ꯅꯤꯠ ꯇꯨ ꯇ꯭ꯔꯦꯟ ꯁꯣ ꯍꯥꯔꯠ ꯃꯦꯟ ꯌꯨ ꯅꯤꯠ ꯇꯨ ꯇ꯭ꯔꯦꯟ ꯂꯥꯏꯛ ꯀ꯭ꯔꯦꯖꯤ ꯀꯩꯒꯨꯝꯕ ꯅꯪꯅ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯄꯤꯄꯜ ꯑꯃ ꯑꯣꯏꯔꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤꯅꯦ ꯐꯣꯔ ꯃꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯀꯅꯥꯒꯨꯝꯕ ꯅꯪ CEO ꯑꯃ ꯎꯅꯒꯦ ꯍꯥꯏꯔꯣ ꯃꯤ ꯑꯃ ꯎꯅꯒꯦ ꯍꯥꯏꯔോ ꯀꯣ ꯍꯥꯟꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯍꯟꯅꯤꯡꯉꯤ ꯏꯟꯇꯔꯚ꯭ꯌꯨ ꯆꯠꯄ ꯑꯣꯏꯔꯣ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯃꯤꯇꯤꯡ ꯐꯝꯒꯦꯅ ꯍꯥꯏꯔꯣ ꯕ꯭ꯂꯥꯏꯟꯗ ꯄꯪꯆꯠ ꯆꯠꯄ ꯅꯠꯇꯕ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔ ꯆꯠꯂꯣ ꯁꯦꯀꯦꯟꯗ ꯌꯨ ꯅꯤꯠ ꯇꯨ ꯃꯥꯁꯇꯔ ꯗ ꯕꯦꯁꯤꯛ ꯑꯦꯟ ꯌꯨ ꯅꯤꯠ ꯇꯨ ꯕꯤ ꯀꯟꯁꯤꯁꯇꯦꯟ ꯅꯠꯇ꯭ꯔꯒꯗꯤ ꯀꯣ ꯃꯌꯥꯝꯅ ꯄꯥꯝꯖꯔꯤꯕ ꯍꯥꯏꯗꯤ ꯒꯣꯜꯗꯣ ꯑꯗꯨ ꯐꯪꯕꯗ ꯑꯗꯨꯝ ꯋꯥꯅꯤ ꯃꯤ ꯑꯗꯨꯝ ꯂꯞꯇ ꯄꯤꯊꯔꯛꯀꯅꯤ
So ꯁꯤꯁꯤꯃ ꯑꯩꯅ ꯁꯤꯝꯄꯜ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯕꯅꯤ ꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯗꯩ ꯑꯃꯨꯛ ꯁꯦꯀꯦꯟꯗ ꯋꯦꯕꯁꯥꯏꯠ ꯈꯛꯇ ꯅꯠꯇꯦ now we need to go to Instagram the granny stuff ꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯤꯗ ꯑꯃꯨꯛ ꯃꯣꯏꯒꯤ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯑꯃꯨꯛ ꯌꯦꯡꯉꯛꯑꯅꯤꯕ now you need to check their followers how many content videos and you need to check their engagement ꯀꯣ ꯁꯤ ꯑꯍꯨꯝꯁꯤꯃꯨꯛ ꯆꯦꯛ ꯇꯧꯒꯗꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯣꯏ ꯐꯣꯂꯣꯋꯔꯁ ꯀꯌꯥꯝ ꯂꯩ ꯀꯣꯟꯇꯦꯟ ꯚꯤꯗꯤꯑꯣꯁ ꯀꯌꯥꯝ ꯊꯥꯒꯠꯂꯛꯏ ꯅꯣꯡꯃꯗ ꯑꯦꯡꯒꯦꯖꯃꯦꯟ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯃꯣꯏꯒꯤ ꯔꯦꯁꯄꯣꯟꯁ ꯔꯦꯠ ꯀꯌꯥꯅꯣ ꯔꯦꯁꯄꯣꯟꯁ ꯔꯦꯠ ꯃꯦꯁꯦꯖ ꯍꯦꯛ ꯊꯥꯕ ꯁꯠ ꯂꯥꯎ ꯍꯜꯂꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯄꯨꯡ 20 ꯆꯪꯕ꯭ꯔꯥ ꯁꯤꯃ ꯈꯪꯉꯣ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯌꯥꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯍꯨꯝ ꯁꯨꯕꯗ ꯐꯦꯁꯕꯨꯛꯇ ꯑꯃꯨꯛ ꯌꯦꯡꯉꯣ ꯀꯣ ꯐꯦꯁꯕꯨꯛꯇ ꯃꯣꯏꯒꯤ ꯄꯦꯖ ꯌꯦꯡꯉꯣ ꯅꯝꯕꯔ 1 ꯃꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯀꯤ ꯃꯣꯏꯒꯤ ꯐꯣꯂꯣꯋꯔ ꯍꯥꯟꯅ ꯌꯦꯡꯉꯣ ꯑꯗꯒꯤ ꯀꯣꯟꯇꯦꯟ ꯚꯤꯗꯤꯑꯣꯁ ꯌꯦꯡꯉꯣ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯦꯡꯒꯦꯖꯃꯦꯟ ꯔꯦꯠ ꯌꯦꯡꯉꯣ ꯁꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯒꯤ ꯃꯣꯏꯒꯤ ꯔꯦꯁꯄꯣꯟꯁ ꯔꯦꯠ ꯑꯃꯨꯛ ꯌꯦꯡꯉꯣ ꯌꯥꯔꯕ ꯁꯤ ꯐꯦꯁꯕꯨꯛꯀꯤꯅꯤꯀꯣ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯅꯝꯕꯔ 4ꯇ ꯂꯤꯡꯛꯗꯏꯟ ꯀꯣ ꯂꯤꯡꯛꯗꯏꯟꯒꯤ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯁꯨꯃꯥꯏꯅ ꯍꯌꯦꯡꯋꯥꯏ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯅꯪꯅ ꯍꯞꯇꯥ ꯑꯃꯅꯤ ꯐꯖꯅ ꯀꯣꯛ ꯊꯥꯗꯔꯦꯗꯅ ꯑꯗꯨꯒ ꯑꯩꯅ ꯁꯦꯝꯃꯤꯕ ꯁꯨꯃꯥꯏꯅ ꯔꯤꯄꯣꯔꯠ ꯁꯦꯝ ꯇꯥꯔꯒꯗꯤ ꯀꯣ ꯃꯤ ꯌꯥꯝ ꯊꯤ ꯍꯔꯥꯎꯅꯤ ꯑꯗꯣ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯏꯅ ꯊꯕꯛ ꯇꯧꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯒꯗꯤ ꯇꯥꯏꯞ ꯑꯣꯟ ꯗ ꯀꯣꯃꯦꯟ ꯀꯣ ꯑꯥꯏ ꯑꯦꯝ ꯋꯤꯠ ꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯃꯇꯝ ꯈꯔ ꯊꯥꯗꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯀꯩꯒꯨꯝꯕ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯐꯖꯅ ꯀꯣ ꯅꯤꯌꯣꯝ ꯆꯨꯝꯈꯤ ꯇꯥꯔꯒꯗꯤ ꯄꯨꯟꯁꯤꯗ ꯅꯪ ꯁꯨꯡꯋꯥ ꯋꯥꯔꯣꯏ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯃꯅꯤꯄꯨꯔꯗ ꯃꯤ 100 ꯊꯕꯛ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩ ꯃꯤ 2ꯈꯛ ꯇꯧꯒꯦ ꯑꯗꯣ ꯄꯩꯁꯥꯁꯨ ꯃꯣꯏꯗꯒꯤ ꯑꯩ 10 times ꯍꯦꯟꯅ ꯇꯥꯟꯈꯤ ꯃꯌꯥꯝ ꯁꯤꯁꯦ ꯅꯪ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ ꯂꯤꯁꯤꯡ 10, 15, 20, 25 ꯀꯣ ꯃꯅꯤꯄꯨꯔꯗ ꯇꯣꯂꯣꯞ ꯆꯥꯎꯔꯦꯅ ꯆꯥꯎꯔ ꯂꯨꯄꯥ ꯂꯤꯁꯤꯡ 50 ꯃꯉꯥꯏ ꯑꯗꯩ ꯑꯣꯐꯤꯁꯔ ꯑꯣꯏꯔꯦꯅ ꯈꯜꯂꯣ ꯂꯨꯄꯥ 1.5 ꯑꯗꯩ ꯄꯦꯟ ꯍꯦꯜꯂꯔꯣꯏ ꯑꯦꯅꯤ ꯌꯨ ꯅꯦꯝ ꯏꯠ ꯀꯣ ꯀ꯭ꯂꯥꯏꯟ ꯑꯃꯈꯛꯇꯪꯗꯒꯤ ꯌꯥꯔꯕꯅꯤ ꯌꯨ ꯑꯦꯁꯇꯩꯅ ꯑꯃ ꯐꯛꯇꯠꯄꯗ ꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯤ ꯅꯪ ꯄꯨꯟꯁꯤ ꯃꯤ ꯃꯌꯥꯝꯒ ꯊꯕꯛ ꯇꯧꯃꯤꯟꯅꯗ꯭ꯔꯁꯨ ꯑꯃꯈꯛꯇꯪ ꯇꯧ ꯑꯣꯚꯔ ꯗꯤꯂꯤꯚꯔ ꯇꯧꯈꯥꯏꯌꯣ ꯃꯤ ꯌꯥꯝꯃꯛꯄꯁꯦ ꯋꯥꯗꯤ ꯋꯥꯕꯅꯦ ꯌꯥꯝꯅ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯀꯣ ꯑꯩꯒ ꯆꯠꯃꯤꯟꯅꯖꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯧꯅꯕ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯃꯔꯛ ꯃꯌꯥꯗ ꯂꯩꯕꯗꯤ ꯇꯧꯒꯅꯨ ꯀꯨꯏꯅ ꯆꯠꯂꯣꯏ ꯇꯧꯗ ꯇꯥꯔꯒꯗꯤ ꯌꯧꯅꯕ ꯆꯠꯆꯒꯣ ꯀꯣ ꯑꯩꯅ ꯇꯧꯔꯝꯕ ꯃꯌꯥꯝꯗꯣ ꯅꯪ ꯂꯣꯏ ꯁꯤꯟꯅꯖꯒꯣ ꯑꯩ ꯂꯣꯏ ꯇꯥꯛꯀꯦ ꯀꯃꯥꯏꯅ ꯌꯧꯅꯤ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯀꯃꯥꯏꯅ ꯄꯤꯆ ꯇꯧꯅꯤ ꯀꯃꯥꯏꯅ ꯏꯃꯦꯜ ꯊꯥꯅꯤ ꯀꯃꯥꯏꯅ ꯋꯥꯆꯦꯞ ꯃꯦꯁꯦꯖ ꯊꯥꯅꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯀꯣꯄꯤ ꯇꯧꯔ ꯆꯠꯀꯣ ꯅꯨꯃꯤꯠ 30ꯅꯤꯗ ꯅꯪ ꯀ꯭ꯔꯦꯛ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯌꯦꯡꯖꯧꯅꯦ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯦꯁ ꯑꯦ ꯄ꯭ꯔꯨꯐ ꯀꯣ ꯑꯩꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀ꯭ꯂꯥꯏꯟ ꯊꯕꯛ ꯇꯧꯃꯤꯟꯅ ꯉꯝꯕ ꯁꯤꯗ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯌꯥꯎꯏ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯊꯕꯛ ꯇꯧꯕ ꯈꯛꯇ ꯅꯠꯇꯕ ꯀꯝꯄꯅꯤꯗꯨꯒꯤꯅꯦ ꯑꯦꯁꯦꯠ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯦꯕ ꯖꯣꯕ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯗꯨꯗꯤ ꯀꯨꯏꯅ ꯆꯠꯂꯣꯏ ꯀꯝꯄꯅꯤꯅ ꯑꯦꯅꯤ ꯇꯥꯏꯝ ꯅꯪ ꯔꯤꯄ꯭ꯂꯦꯁ ꯇꯧꯕ ꯌꯥꯏ ꯅꯪ ꯐꯅꯌꯥꯝ ꯁ꯭ꯀꯤꯜꯁ ꯍꯩꯇꯥꯔꯁꯨꯅꯦ ꯌꯨ ꯀꯦꯟ ꯔꯤꯄ꯭ꯂꯦꯁ ꯑꯦꯅꯤ ꯇꯥꯏꯝ ꯊꯥꯖꯧ I want you to work as a company asset ꯀꯃꯥꯏꯅ ꯀꯝꯄꯅꯤꯒꯤ ꯑꯦꯁꯦꯠ ꯑꯃ ꯀꯃꯥꯏꯅ ꯊꯕꯛ ꯇꯧꯗꯣꯏꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤꯅꯦ ꯀꯝꯄꯅꯤꯗꯨꯒꯤꯗ ꯂꯩꯔꯤꯕ ꯗꯦꯇꯥ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯈꯨꯠꯇ ꯂꯣꯏ ꯄꯥꯏꯒꯗꯕ ꯀꯩꯒꯨꯝꯕ ꯅꯪ ꯍꯦꯛ ꯇꯣꯛꯈꯤꯕ ꯃꯇꯝꯗꯅꯦ ꯃꯣꯏ ꯀꯝꯄꯅꯤ ꯑꯗꯨꯝ ꯂꯣꯡꯈꯥꯛ ꯂꯣꯡꯗ꯭ꯔꯕꯅꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯇꯧꯍꯟꯅꯤꯡꯉꯤ ꯕꯤꯀꯣꯁ ꯌꯨ ꯑꯥꯔ ꯀꯤꯛ ꯑꯦꯁ ꯃꯥꯔꯀꯦꯇꯔꯁ ꯀꯣ ꯑꯩꯈꯣꯏꯗꯁꯨ ꯀꯣ ꯑꯩ ꯃꯦꯟꯇꯣꯔ ꯃꯌꯥꯝ ꯑꯃ ꯇꯝꯕꯤꯔꯛꯄ ꯃꯇꯝꯗ ꯑꯦꯅꯤ ꯀꯝꯄꯅꯤ ꯁꯝꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯀꯝꯄꯅꯤꯒꯤ ꯗꯦꯇꯥꯁꯤ ꯅꯈꯨꯠꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝ ꯇꯥꯔꯕ ꯌꯨ ꯑꯥꯔ ꯒꯨꯗ ꯇꯨ ꯒꯣ ꯑꯍꯨꯝ ꯁꯨꯕꯗ ꯑꯃꯨꯛ ꯌꯦꯡꯉꯣꯕ ꯒꯣꯜ ꯑꯦꯅꯤ ꯄꯔꯁꯟ ꯑꯃ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯒꯦꯔꯥ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯑꯣꯏꯒꯦꯔꯥ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯍꯦꯁ ꯑ ꯒꯣꯜ ꯌꯥꯝ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯅꯪꯁꯨ ꯄꯨꯟꯁꯤꯒꯤ ꯑꯁꯥ ꯑꯝꯗ ꯅꯪꯁꯨ ꯁꯣꯏꯗꯅꯀꯤ ꯍꯤꯡꯉꯝꯒꯅꯤꯕ ꯑꯩꯁꯨ
ꯀꯣ ꯃꯇꯝ ꯈꯔꯗꯗꯤ ꯑꯩꯁꯨ ꯄꯩꯁꯥ ꯄꯥꯏꯈꯠꯂꯛꯈꯤꯅꯤ ꯀꯥꯏꯅ ꯏꯁꯥꯅ ꯏꯁꯥ ꯊꯥꯖꯗꯕ꯭ꯔꯣ? ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯑꯦꯛꯁ ꯋꯥꯏ ꯖꯦꯠ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯗꯣ ꯃꯥꯒꯤ ꯒꯣꯜꯗꯣ ꯑꯗꯨꯏꯗꯨꯗ ꯐꯖꯅ ꯀꯣ ꯃꯤꯅ ꯍꯥꯏꯗꯣ ꯃꯨꯟꯅ ꯇꯥꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯁꯤꯗꯩꯗ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯉꯣꯟꯗ ꯏꯟꯇꯔꯞ ꯇꯧꯔꯨꯅꯨ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯒꯣꯜꯗꯣ ꯃꯌꯦꯛ ꯁꯦꯡꯅꯅꯦ ꯅꯪꯉꯣꯟꯗ ꯇꯝꯍꯜꯂꯣꯕ ꯑꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯄꯥꯝꯃꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯥꯝꯃꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯤꯗ ꯏꯟꯇꯔꯞ ꯇꯧꯁꯜꯂꯨꯔꯒꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯔꯔꯣꯏ ꯀꯩꯒꯨꯝꯕ ꯍꯣꯏ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯀ꯭ꯂꯦꯔꯤꯇꯤ ꯄꯤꯍꯧꯗ꯭ꯔꯕ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯒꯣꯜꯗꯨꯗ ꯑꯩꯅ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯄꯤꯍꯧꯗ꯭ꯔꯕ ꯃꯈꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯕꯤꯠ ꯂꯩꯔꯔꯣꯏꯗꯧꯅꯦ ꯂꯩꯒꯗ꯭ꯔꯅꯦ ꯅꯪꯅ ꯄꯥꯝꯃꯤꯕ ꯒꯣꯜꯗꯣ ꯑꯩꯅ ꯁꯨꯄꯟ ꯄꯟꯗꯅ ꯑꯩꯅ ꯄꯥꯝꯃꯤꯕ ꯉꯥꯛꯇ ꯍꯥꯏꯔ ꯌꯥꯒꯗ꯭ꯔꯣ? ꯌꯦꯡꯉꯣ ꯃꯤꯑꯣꯏꯕꯁꯦ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯀꯅꯥꯒꯨꯝꯕ what exactly you really want ꯅꯠꯇ꯭ꯔꯒ what do you really want ꯁꯨꯃꯥꯏꯅ what what do you really want in 6 months or 1 to 2 years sida aina hangise long term ga short term ga goal sir natraga mem na pambirize exactly mayek sengna kaino haibiyoba si har matungda ma hairani oh ai sumain tawdana ai revenue let's say for example ai 50,000 pameba thamda ko ꯃꯌꯥꯝ ꯁꯤ ꯃꯨꯟꯅ ꯃꯨꯟꯅ ꯇꯧꯀꯣ ꯂꯨꯕꯩꯅꯦ ꯑꯩꯅ ꯇꯞꯅ ꯇꯥꯏꯁꯦ ꯀꯩꯒꯨꯝꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯃꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ 50,000 ꯇꯥꯟꯕ ꯄꯥꯝꯃꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯀꯦꯟꯗ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯦ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯍꯪꯒꯗꯕ ꯄ꯭ꯔꯗꯛꯀꯤ ꯑꯦꯃꯥꯎꯟꯠꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯦ ꯂꯨꯄꯥ 8,000 ꯄꯤꯔꯦꯅ ꯍꯥꯏꯔꯁꯦꯕꯀꯣ let's say 699 ꯅꯠꯇ꯭ꯔꯒ 7,000 ꯑꯗꯨꯝ ꯍꯥꯏꯔꯁꯦꯕ ꯌꯥꯔꯦꯀꯣ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯦ ꯂꯨꯄꯥ 8,000 ꯄꯤꯕ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯂꯨꯄꯥ 50,000 ꯑꯩ ꯊꯥ ꯑꯝꯗꯩ ꯇꯥꯟꯗꯣꯏꯅꯦꯕ ꯀꯣ ꯅꯝꯕꯔ ꯑꯣꯐ ꯀꯁꯇꯃꯔꯁꯦ ꯀꯌꯥ ꯑꯣꯏꯅꯤ 7 ꯀꯁꯇꯃꯔ ꯁꯤꯗꯤ ꯑꯃꯨꯛꯀꯣ ꯑꯩꯅ ꯊꯥ ꯑꯝꯗ ꯂꯨꯄꯥ 50,000 ꯇꯥꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯃꯤ 8 ꯈꯛꯇꯅꯦꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯤ 8ꯁꯦ ꯀꯣ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯀꯣ ꯕꯤꯂꯤꯌꯟꯁ ꯑꯣꯐ ꯄꯤꯄꯜꯁꯤꯗ ꯃꯤ 8 ꯐꯥꯎ ꯊꯤ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯃꯌꯥꯝꯗ ꯈꯟꯅꯁꯤꯅꯦ ꯁꯤꯗ ꯉꯝꯗ꯭ꯔꯒꯗꯤ ꯐꯗꯤꯒꯣꯝ ꯃꯅꯥꯗ ꯊꯧꯔꯤ ꯇꯥꯛ ꯂꯥꯎꯅ ꯌꯥꯟꯊꯣꯛꯑꯣꯏꯗ ꯁꯤꯖꯈ꯭ꯔꯣ ꯀꯣ ꯍꯣꯠꯅꯗꯕꯩꯅꯦ ꯅꯪ ꯍꯧꯖꯤꯛ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯤꯕ ꯉꯝꯗ꯭ꯔꯤꯕ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ ꯂꯝꯕꯤ ꯑꯃ ꯁꯣꯏꯕ ꯁꯦꯀꯦꯟꯗ ꯀꯣ ꯅꯪꯅ ꯇꯧꯖꯔꯤꯕ ꯂꯝꯕꯤꯗ ꯅꯪ ꯎꯕ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦ ꯅꯪ ꯋꯥꯜꯗꯨꯗ ꯅꯞꯄ ꯊꯝꯃꯣ ꯑꯩ ꯂꯨꯄꯥ 1,00,000 ꯇꯥꯟꯒꯦꯗꯤ ꯑꯩ ꯄ꯭ꯔꯗꯛꯁꯦ ꯂꯨꯄꯥ ꯀꯌꯥ ꯄꯤꯕ ꯌꯣꯟꯗꯣꯏꯅꯣ ꯑꯩ ꯃꯤ ꯀꯌꯥ ꯗꯔꯀꯥꯔ ꯇꯥꯏ ꯑꯩ ꯂꯣꯀꯦꯁꯟꯁꯦ ꯀꯗꯥꯏꯗꯅꯣ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯅꯪ ꯄꯩꯁꯥ ꯅꯪꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯗ꯭ꯔꯤꯕ ꯅꯪ ꯍꯧꯖꯤꯛ ꯄꯠꯂ ꯂꯩꯔꯤꯕ ꯕ꯭ꯔꯣꯛ ꯆꯠꯂ ꯂꯩꯔꯤꯕ ꯀꯩꯒꯤꯗꯃꯛꯇꯅꯣ ꯌꯨ ꯑꯥꯔ ꯅꯣꯠ ꯀ꯭ꯂꯤꯌꯔ ꯑꯕꯥꯎꯠ ꯌꯣꯔ ꯚꯤꯖꯟ ꯌꯨ ꯑꯥꯔ ꯅꯣꯠ ꯀ꯭ꯂꯤꯌꯔ ꯑꯕꯥꯎꯠ ꯌꯣꯔ ꯔꯣꯗ ꯃꯦꯞ ꯑꯦꯟ ꯑꯥꯏ ꯑꯦꯝ ꯑꯥꯁꯀꯤꯡ ꯌꯨ ꯋꯠ ꯗꯨ ꯌꯨ ꯔꯤꯌꯦꯂꯤ ꯋꯥꯟ ꯍꯥꯏꯁꯦ ꯁꯤꯒꯤꯁꯦ ꯀꯟꯚꯔꯁꯦꯁꯟ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯀ꯭ꯂꯥꯏꯟꯗ ꯇꯨꯅꯤ ꯁꯤꯗ ꯑꯗꯨꯝ ꯃꯥꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯆꯞ ꯆꯥꯅ ꯍꯪꯉꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯊꯥ ꯑꯝꯗ ꯅꯪꯅ ꯁꯤ ꯄꯥꯝ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄ꯭ꯔꯗꯛꯀꯤ ꯑꯦꯃꯥꯎꯟꯗꯣ ꯂꯨꯄꯥ ꯀꯌꯥ ꯂꯨꯄꯥ 8,000 ꯂꯨꯄꯥ 8,000 ꯄꯤꯕꯁꯦ ꯑꯩꯅ ꯃꯤ 8 ꯈꯛꯇꯅꯦꯕ ꯊꯤꯗꯣꯏꯁꯦ ꯑꯗꯨꯁꯨ ꯗꯨꯅꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯃꯤ 8 ꯊꯤ ꯉꯝꯗ꯭ꯔꯒꯗꯤ ꯁꯤꯒꯤ ꯐꯠꯇ꯭ꯔꯣ ꯃꯅꯤꯄꯨꯔꯗ ꯑꯣꯏꯁꯅꯨ ꯃꯤ 8 ꯌꯥꯝ ꯊꯤꯅ ꯂꯥꯏꯌꯦꯕ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯉꯩꯗ ꯑꯪꯀ ꯍꯩꯇꯕ ꯑꯪꯀ ꯄ꯭ꯂꯁ ꯔꯣꯗ ꯃꯦꯞ ꯁꯣꯏꯕ ꯁ꯭ꯀꯤꯜꯁ ꯂꯩꯇꯕ ꯀꯣ ꯅꯪꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯀꯣ ꯃꯦꯟꯇꯣꯔ ꯑꯃꯅ ꯐꯖꯅ ꯒꯥꯏꯗ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯅꯪꯅ ꯄꯥꯝꯖꯔꯤꯗꯣ ꯅꯪ ꯌꯥꯝ ꯊꯤꯅ ꯅꯥꯟꯅ ꯌꯧꯔꯣꯏꯗ꯭ꯔꯣ ꯊꯥ 6ꯃꯨꯛ ꯐꯖꯅ ꯇꯝꯃꯣ ꯇꯝꯕ ꯍꯥꯏꯁꯦ ꯀꯣ ꯃꯤꯠ ꯎꯁꯜꯂꯒꯗꯤ ꯇꯝꯕ ꯌꯥꯔꯣꯏ ꯀꯣ ꯐꯖꯅ ꯇꯝꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯇꯝꯃꯕ ꯃꯇꯨꯡꯗ ꯅꯪꯅ ꯆꯠꯅꯤꯡꯉꯤꯕ ꯅꯪꯒꯤ ꯒꯣꯜ ꯑꯗꯩ ꯅꯪꯅ ꯁꯦꯠ ꯑꯞ ꯇꯧꯅꯤꯡꯉꯤꯕ ꯅꯪꯒꯤ ꯁꯤꯁꯇꯦꯝ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯪꯒꯤ ꯑꯦꯛꯖꯦꯛ ꯑꯦꯃꯥꯎꯟꯠ ꯍꯥꯟꯅ ꯐꯖꯅ ꯒꯣꯜ ꯁꯦꯠ ꯇꯧꯒꯗꯧꯅꯤ ꯑꯗꯨꯗ ꯊꯕꯛ ꯊꯥꯔꯛꯀꯗꯧꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤ ꯂꯣꯏ ꯇꯣꯛꯊꯣꯛꯈ꯭ꯔꯁꯦꯕ ꯂꯨꯄꯥ 50,000ꯒꯤꯁꯦ ꯇꯣꯛꯈ꯭ꯔꯣꯕ ꯍꯧꯖꯤꯛ ꯅꯪꯅ ꯄꯩꯁꯥ ꯌꯥꯝ ꯇꯥꯅꯤꯡꯉꯤꯕ ꯂꯨꯄꯥ 20,000 ꯈꯛꯇꯪ ꯇꯥꯜꯂꯁꯦꯕ ꯀꯣ ꯑꯩꯅ ꯂꯨꯄꯥ 20,000 ꯇꯥꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯀꯁꯇꯃꯔ ꯀꯌꯥ ꯗꯔꯀꯥꯔ ꯇꯥꯅꯤ ꯍꯣꯠꯂꯣ
ꯃꯤ ꯂꯥꯛ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨꯁꯤꯗ ꯅꯪ ꯃꯤ ꯑꯅꯤꯐꯧ ꯊꯤ ꯉꯝꯃꯔꯣꯏꯗ꯭ꯔꯣ ꯚꯥꯏ? ꯊꯕꯛ ꯇꯧꯖ ꯇꯥꯔꯒꯁꯨ ꯀꯣ ꯅꯪꯒꯤ ꯊꯕꯛꯇꯣ ꯀꯗꯥꯏꯅꯣ ꯍꯣꯔꯝꯃꯅꯤ. ꯑꯩꯅ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯀꯩꯅꯣ? ꯑꯩ ꯀꯃꯥꯏꯅ ꯇꯧꯔ ꯑꯩ ꯇꯥꯔꯒꯦꯠ ꯀꯃꯥꯏꯅ ꯑꯆꯤꯞ ꯇꯧꯔꯛꯀꯅꯤ? ꯁꯤꯗꯩꯁꯤꯗ ꯑꯩ ꯀꯔꯤ ꯀꯔꯤ ꯁ꯭ꯇꯦꯞꯁ ꯆꯪꯉꯤ? ꯁꯤ ꯈꯪꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ. That's called blueprint. ꯑꯦꯛꯖꯦꯛꯠꯂꯤ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯑꯦꯃꯥꯎꯟꯇꯣ ꯈꯤꯜꯂꯣ. ꯀꯣ ꯑꯩ ꯀꯁꯇꯃꯔ ꯀꯌꯥ ꯗꯔꯀꯥꯔ ꯇꯥꯏ? ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ? ꯑꯩ ꯀꯩ ꯄ꯭ꯔꯗꯛ ꯌꯣꯟꯗꯣꯏꯅꯣ? ꯁꯤꯗ ꯂꯣꯏꯔꯦ ꯑꯪꯀ. ꯑꯩ ꯍꯧꯖꯤꯛ ꯍꯟꯗꯛ ꯊꯥꯗ ꯑꯩ ꯂꯨꯄꯥ ꯂꯤꯁꯤꯡ ꯌꯥꯡꯈꯩ ꯗꯔꯀꯥꯔ ꯇꯥꯏ. ꯍꯟꯗꯛ ꯊꯥꯗ ꯑꯩ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟ ꯗꯔꯀꯥꯔ ꯇꯥꯏ. ꯑꯪꯀ ꯑꯃ ꯍꯣꯠꯄ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ? ꯊꯥ ꯑꯃꯗ ꯑꯩꯅ 15 ꯂꯥꯛ ꯇꯥꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩ ꯄ꯭ꯔꯗꯛ ꯃꯆꯥ ꯁꯨꯡ ꯌꯣꯜꯂꯣꯏꯕꯀꯣ. I will sell minimum of 50K. ꯀꯩꯒꯤꯅꯣ ꯑꯩ ꯄꯩꯁꯥꯁꯦ 15 ꯂꯥꯛ ꯇꯥꯜꯒꯦ ꯍꯥꯏ ꯇꯥꯔꯦ ꯑꯩ 50,000 ꯌꯣꯟꯗ ꯌꯥꯔꯣꯏꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯨꯄꯥ ꯂꯥꯛ 10 ꯇꯥꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩ ꯃꯤ ꯀꯌꯥ ꯗꯔꯀꯥꯔ ꯇꯥꯏ? ꯃꯤ 10. ꯑꯗꯨ ꯄ꯭ꯔꯗꯛꯇ ꯌꯦꯡꯉꯣꯕ. ꯑꯗꯨ ꯂꯨꯄꯥ 2 ꯄꯤꯕ ꯄ꯭ꯔꯗꯛ ꯌꯣꯜꯂꯒ ꯁꯤꯗꯤ ꯈꯔ ꯋꯥꯔꯅꯤ. ꯀꯃꯥꯏꯅ? ꯅꯣꯡꯃꯗ ꯅꯪ ꯂꯨꯄꯥ ꯂꯥꯛ 50 ꯇꯥꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯂꯨꯄꯥ 2ꯅꯗꯤ ꯃꯤ ꯌꯥꯝ ꯌꯣꯜꯂꯛꯑꯅꯤ. ꯑꯗꯨꯅ ꯑꯆꯧꯕ ꯄꯩꯁꯥ ꯄꯥꯝ ꯇꯥꯔꯗꯤ ꯑꯆꯧꯕ ꯄ꯭ꯔꯗꯛꯁꯨ ꯌꯣꯟꯕ ꯃꯊꯧ ꯇꯥꯏ. ꯅꯠꯇ꯭ꯔꯒ ꯃꯆꯥ 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 ꯇꯧ ꯂꯩ ꯇꯥꯔꯒꯗꯤ ꯃꯇꯝꯗꯤ ꯈꯔ ꯁꯥꯡ ꯆꯪꯒꯅꯤ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯀꯩꯅꯣꯁꯦ ꯏꯕꯤꯔꯣ. ꯀꯣ what is your financial goal? Type on the comment ꯏꯕꯤꯔꯣ. ꯊꯥ ꯑꯃꯗ ꯂꯨꯄꯥ ꯀꯌꯥ ꯇꯥꯜꯂꯒꯗꯤ ꯌꯥꯔꯅꯤ? ꯏꯔꯣ ꯃꯈꯥꯗ. ꯑꯩ ꯏꯃꯨꯡ ꯄꯨꯕ ꯉꯝꯃꯅꯤ. ꯊꯥ ꯑꯃꯗ ꯑꯩꯅ ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯆꯪꯉꯛ ꯇꯥꯔꯒꯗꯤ ꯑꯩ ꯌꯥꯔꯅꯤ. ꯑꯗꯣ ꯄꯥꯈꯪꯒꯤꯗꯤ ꯑꯗꯨꯝ ꯀꯩꯝ ꯀꯥꯏꯗꯦ. ꯄꯥꯈꯪꯗꯤ ꯌꯥꯝ ꯏꯁꯤꯜꯂꯛꯀꯅꯨ. ꯄꯥꯈꯪꯗꯤ ꯌꯨꯝ ꯄꯨꯗ꯭ꯔꯤꯕꯅꯤꯅ ꯀꯩꯝ ꯀꯥꯏꯗꯦ. ꯑꯩꯈꯣꯏ ꯃꯦꯔꯤꯠ ꯃꯦꯟꯒꯨꯝꯕ ꯍꯥꯎꯁ ꯋꯥꯏꯐꯀꯨꯝꯕꯗꯤ ꯄꯩꯁꯥ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯗꯅ. ꯄꯥꯈꯪꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯀꯩꯅꯣ. ꯄꯥꯈꯪꯗꯤ ꯕ꯭ꯔꯣꯛ ꯆꯠꯂꯁꯨ ꯏꯃꯥ ꯕꯕꯥ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ. ꯅꯠꯇ꯭ꯔꯥꯅꯦ?